Kuntaruklak Suba Arambam Somorendra Martyrdom Anniversary Ningshing Kumon Ngasi Arambam Somorendra Trust Amadi Trust Asiga Chatminariba Humanitarian Organization Singna Kushamdana Sindra Ngasi Konung Lampak Talaiba Lamyan Basanglena Pangthokhre Manipuri University ki DM College of Arts ki Thabak Tagi Pangthokhre Hani ki Principal Professor Chungkham Silaramani Saruk Yakiba Thoramaduda Brainstorming on Human Rights, Conflict Resolution, Ethnic Relations and Grassroots Feminism Haibihiramda Feminist Human Rights Defender Madi South Asian for Human Rights ki Co-Chairperson Dr. Rosmi Kwasami na Memorial Lecture PK Naga Women's Union and Tangkul Sanau Longi Hani ki President Grace Tumra Satsang Nambolgi El Sanoy College ki Department of Political Science ta Faculty Oiba Dr. Ningomban Shrima Amadi Manipuri University ki Department of Political Science ki Associate Professor Dr. Rosa Sietna lecture adugi discussion oina sarugyaki Tharmadu the human rights activist Bablu Loitongbam na haikibada Manipur gi su singamari leina human rights conflict resolutions ethnic relations and grassroots feminism haibi issue asida Assam the waste of human rights defender Rosmi Goswami na leiriba Manipur gi oidiba fibam asiga malim gi leiriba choba crisis Gaza ngasi Israel na Palestinian singda chatharakli wa genocide ani asi changdam na dun lecture peki Masina State asigi odiba fiba masida makhatana karam haina wakhal khangani amadi honglakliba malemgi context asida Manipur gi conflict asisu anoba meeting khara yengba yavra haibigi wakhal sing lecture sing asina piri Lamdam asida tawning bada tawba kanana suwangang bayadaba si kangluk khudingmakta natraga miyoi khara da chathaduna leire masina achum aran puthokna da hotna bada khurau thang bhoiri hauzik luri badi achum mangang bayadaba aran ba torakpada rule of law gi makhada chairak piba yahandaba miyoi kangluk furup khudingmakta Laishin Lakpasina Manipur the conflict resolution as Luhan Bane. Maramaduna ina Tauruba Tabaki Mahi Fangzaba, Karimba Aranba Taurabadi, Madugi Cherak Fangbagi, accountability lateragadi, Tangdu Laitaba Punsima, Lakpa Haiba, Si Karawagani Kali Haiki. Impunity haitare aina tawning matawa maduda kanamto wangang ba yadabase masi kanglup amagi ponati kanglup khuding makta miyoi kharada masi impunity se provide tawraga leibado maduna achumaran puthokna bohona bada yam achuba khurau thangba ma leiba haitare aduna khwaidigi luribidi achum mangang ba yadaba aduga aran ma tawrakpada madugi ain gi oiba rule of law gi makhada dandi piba yadaba masigumba yahandaba mayam se maswaini impunity provide toba miyoi kanglup Jati khuding makil leksalakpase masina maramoidana Manipur da conflict resolution je asukmatik luhan bani haidana hanjai aduna tangai phadana accountability haitare aina tawba thabaki phol aina phangjaba aina karingba aran ma tawragdi madugi dandi phangbase masi leitragadi akoida tandu leitaba punsi ama lakpa ise khara waga drain khalle